ꯑꯩꯈꯣꯏꯒꯤ ꯏꯔꯝꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯒ ꯍꯦꯛ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛ ꯃꯇꯝ ꯑꯃꯗ ꯕꯔꯃꯥ ꯍꯥꯏꯔꯒ ꯈꯪꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯁꯤꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯍꯦꯛ ꯐꯪꯂꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯏꯪ ꯀꯨꯝꯖꯥ 1948ꯀꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 4ꯗ ꯅꯤꯡꯇꯝꯕ ꯐꯪꯈꯤꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯊꯅꯤꯛ ꯀꯟꯐ꯭ꯂꯤꯛꯀꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯍꯧꯔꯛꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯏꯪ ꯀꯨꯝꯖꯥ 1949ꯗ ꯀꯥꯔꯦꯜ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯊꯛꯇ ꯁꯤꯚꯤꯜ ꯋꯥꯔ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯃꯈꯣꯏꯕꯨ ꯌꯥꯗ꯭ꯔꯤꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯔꯝ ꯑꯗꯨꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯄ ꯂꯩꯕꯥꯛ ꯑꯁꯤꯗ ꯕ꯭ꯔꯃꯅꯥꯏꯖꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤꯗꯒꯤꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯂꯣꯜ, ꯀꯜꯆꯔ, ꯏꯟꯇꯔꯦꯁ ꯃꯁꯥꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯆꯠꯅꯔꯒ ꯀꯟꯗꯨꯅ ꯊꯝꯕꯁꯤ ꯄꯥꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯠ ꯄꯥꯠꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯈꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯐꯦꯗꯔꯦꯜ ꯏꯟ ꯊꯤꯑꯣꯔꯤ ꯑꯦꯟ ꯌꯨꯅꯤꯇꯔꯤ ꯏꯟ ꯅꯦꯆꯔꯅꯤ ꯍꯥꯏꯅ ꯂꯧꯈꯤ꯫ ꯍꯥꯏꯕꯗꯤ ꯆꯦꯗꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯅꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝ ꯑꯁꯤ ꯐꯦꯗꯔꯦꯜ ꯁꯇ꯭ꯔꯛꯆꯔ ꯑꯣꯏꯔꯒ ꯇꯁꯦꯡꯅ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯄꯗꯅ ꯕꯔꯃꯟ ꯈꯛꯀꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯏ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯒꯤ ꯄꯦꯟꯗꯕ, ꯌꯥꯅꯤꯡꯗꯕ ꯑꯃꯗꯤ ꯊꯥꯖꯗꯕꯅ ꯍꯦꯜꯂꯛꯄꯗꯒꯤ ꯀꯔꯦꯟ, ꯀꯆꯤꯟ, ꯀꯌꯤꯟ, ꯆꯤꯟ, ꯔꯈꯤꯟ, ꯀꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯆꯤꯡꯕ ꯏꯊꯅꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯑꯁꯤꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯣꯇꯣꯅꯣꯃꯤ ꯑꯃꯗꯤ ꯐꯦꯗꯔꯦꯂꯤꯖꯝ ꯑꯁꯤ ꯐꯪꯅꯕ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯁꯤꯚꯤꯜ ꯋꯥꯔ ꯀꯌꯥ ꯑꯃ ꯆꯠꯊꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯌꯣꯛꯇ ꯍꯧꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯃꯇꯝ ꯑꯗꯨꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯍꯣꯠꯅꯕ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯈꯤ, ꯃꯗꯨꯗꯤ ꯏꯔꯥꯡ ꯍꯧꯔꯤꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡ ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒ ꯇꯧꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯤꯟꯁ ꯁꯤꯖꯤꯟꯅꯔꯒ ꯋꯥꯈꯩꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯑꯥꯔꯃꯤꯗ ꯃꯗꯨ ꯂꯥꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯛꯇꯤ ꯄꯨꯝꯕ ꯑꯗꯨ ꯁꯤꯟꯅꯊꯣꯛꯈꯤꯕ ꯑꯗꯨꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃ꯭ꯌꯥꯟꯃꯥꯔ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤꯒ ꯏꯊꯅꯤꯛ ꯑꯥꯔꯝ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯈꯨꯠ ꯊꯥꯅꯕ ꯍꯧꯔꯛꯈꯤꯕ ꯑꯁꯤꯅꯤ꯫ ꯂꯩꯕꯥꯛ ꯀꯥꯏꯗꯅꯕ ꯑꯃꯗꯤ ꯏꯍꯧꯁꯤꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ, ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯊꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯥꯔꯃꯤꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯆꯠꯊꯕꯗ ꯑꯊꯤꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯏꯖꯠ ꯃꯥꯡꯍꯟꯕ, ꯌꯨꯝ ꯀꯩ ꯑꯃꯗꯤ ꯈꯨꯜ ꯀꯌꯥ ꯑꯃ ꯄꯥꯛꯇꯛꯅ ꯃꯩ ꯊꯥꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯆꯠꯊꯗꯨꯅ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯊꯜꯂꯕ ꯄꯣꯛꯍꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯗꯨ ꯗꯁꯥ ꯇꯥꯈꯤ, ꯍꯥꯏꯕꯗꯤ ꯑꯥꯔꯃꯤꯗ ꯁꯛꯇꯤ ꯁꯤꯟꯅꯔꯨꯕꯒꯤ ꯃꯍꯩꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯄꯨꯟꯁꯤ ꯑꯁꯤ ꯇꯦꯟꯈꯤꯕꯒꯤ ꯑꯆꯧꯕ ꯃꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯕ ꯌꯥꯏ꯫ ꯑꯥꯔꯃꯤꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯍꯟꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯥꯔꯃꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯑꯇꯦꯟꯕ ꯃꯇꯝꯗ ꯖꯦꯅꯔꯦꯜ ꯅꯦ ꯋꯤꯟꯗꯒꯤ ꯍꯧꯔꯒ ꯁꯦꯅꯤꯌꯔ ꯖꯦꯅꯔꯦꯜ ꯃꯤꯟ ꯑꯣꯡ ꯂꯦꯡꯅ ꯉꯁꯤ ꯐꯥꯎꯕꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯔꯒ ꯒꯣꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯃꯗꯨ ꯏꯪ ꯀꯨꯝꯖꯥ 1962ꯗꯒꯤ ꯍꯧꯔꯒ ꯏꯪ ꯀꯨꯝꯖꯥ 2010 ꯐꯥꯎꯕ ꯑꯗꯨ ꯑꯣꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯥꯔꯃꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯛꯇꯤ ꯄꯥꯏꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯀꯌꯥ ꯑꯃꯁꯨ ꯁꯟꯗꯣꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯀꯦꯝꯄꯦꯟꯁꯤꯡ ꯑꯗꯨꯗꯤ ꯌꯨꯅꯥꯏꯠ ꯗ ꯀꯟꯇ꯭ꯔꯤ, ꯕꯔꯃꯤꯁ ꯋꯦ ꯇꯨ ꯁꯣꯁꯤꯌꯦꯂꯤꯖꯝ, ꯗ ꯔꯣꯗ ꯃꯦꯞ ꯇꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯗꯤ ꯏꯂꯦꯛꯁꯟ ꯐ꯭ꯔꯥꯎꯗ ꯍꯥꯏꯕ ꯑꯁꯤꯒꯨꯝꯂꯕ ꯀꯦꯝꯄꯦꯟ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯛꯇꯤ ꯄꯥꯏꯅꯕ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯂꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯏꯪ ꯀꯨꯝꯖꯥ 2021ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ ꯑꯃꯗ ꯏꯂꯦꯛꯁꯟ ꯐ꯭ꯔꯥꯎꯗꯀꯤ ꯅꯃꯥꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯥꯔꯃꯤ ꯑꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯑꯃ ꯇꯧꯈꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯇꯠꯃꯥꯗꯣꯒꯤ ꯃꯥꯌꯣꯛꯇ ꯍꯧꯈꯤꯕ ꯏꯍꯧ ꯑꯗꯨ ꯉꯁꯤꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟ ꯀꯟꯅ ꯁꯣꯛꯅꯔꯤ꯫ ꯏꯪ ꯀꯨꯝꯖꯥ 2021ꯗꯒꯤ 2023 ꯐꯥꯎꯕꯗ ꯂꯥꯟꯃꯤ ꯈꯔꯈꯛ ꯂꯩꯔꯝꯕ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ (PDFꯀꯤ ꯕꯥꯇꯥꯂꯤꯌꯟ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯄꯨꯟꯕ ꯇꯥꯎꯟꯁꯤꯞ 350 ꯂꯩꯕꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯇꯥꯎꯟꯁꯤꯞ 313ꯗꯤ ꯂꯥꯟꯕꯨꯡ ꯑꯣꯏꯔꯦ꯫ ꯏꯪ ꯀꯨꯝꯖꯥ 2021ꯗꯒꯤ 2023 ꯐꯥꯎꯕ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫
Leibak asida military junta na ku tauba masigi matungi olakpada mioi lising hena sikhrai. Haujik phawbada misam miyamgi yum pulapna lising nifu hena mai thakrai. Amaromda Myanmar da ingkumja 2011 dagi 2020 fawba sida Aung San Suu Kyi na luchingba government na open door policy paikhatuna Myanmar hairiba leibak asi malemgi oina khwaidagi GDP growth wangba leibak singi marakta ama oiramba adu ngasidi malemgi oina khwaidagi phibam taadaba sen thum khwaidagi sothaba leibak ama oire. Leibak asida pothok puthokpadagi hauraga pothok sing yuanba kanana kadaidagi kanaga karamna puthokani yuangani haiba pumnamak asi army na khudimang asi lepkhre. Masidagi hendoktuna leibak asida ku hek tawbaga Myanmar Central Bank gi director singadu army gi general singaduna sindoktuna makhoina tawningbata tawri. Bank deposit account amadi safe deposit kaya amagi box singadu military junta na matam amade hektada check tawba yahalli. Pung kunmari gi manungda foreign economy sing haibadi dollar euro na singba Myanmar gi currency oriba kyatta onthokhanki. Masi military junta gi mi nataba mioi singaduna export import amadi foreign farm singaduga mari lainadanaba paikhalakpa thausil thorang ngaktani. Masigi mahina Myanmar da foreign exchange ki rate asi watlabanina haibadi Myanmar gi currency oriba kyat ki value asi nemba. US dollar ama onthoknaba honabada kyat lising amaga chahum oiramba adu kyat lising ani oirakpa sinani. Masina mapandagi pot leibada tanghalli maduna pothok puthokpada sizinnagadaba potlam kaya ama leiba ngamlaktabadagi factory kaya ama thabak lephalle. Batawasum tauna Myanmar da masigi saitheng mayam asina maram oiraga pothok puthoktrabanina factory aduda thabak tawramba kaya amasu namduna thabak tokhallakani. Masina maram oiraga Myanmar da income hanthare. Pot chai amadi thaugi mamalasi aduki matik wangle. Mai phangdare amadi sizinanabagi damakta paisa su laisilaktre. Masina maram oiraga haujik Myanmar da food security asi thokle haiba tare. Haibadi hingmada tangai phadana changnaba yadaba polam sing phangmada awaba mayoknare. Asumna Myanmar leibak asigi apunba misingi tangkhai ama henna lairabagi pankhaida leire. Supply gi mamalasi wangkhalakpana maram oiraga mi sing asina pot chei leibagi sang asi atuki matik hanthare. Pot yon masu sitre. Masina saitheng oina leibak asigi factory kaya masu thong lonchille. Factory da thabak tawramba sinmi lakh kaya ama thabak phangdre. Masina maram oiraga upai leitraba sinmi kaya ama yamna apikpa khusumanda thangnaba leibak sing haibadi Thailand da China da atopa ASEAN country gi leibak sing da thabak sunaba chatnari. Masigi sumathakta leibak asigi township ayambada internet amadi mobile data gi khudongchaba asi phangandre. Adubu military junta na khudum chanba mafam khara khak natana atei ayambadi internet ki khudongchaba asi ningthina phangdre. Amuksu military junta na yari makhaidi US ki currency dollar asibu sizinabagi mahutta China gi currency yuan, Russia gi ruble, Thailand gi baht hariba currency sing asi sizinanaba kanna hotnari. Adubu karigumba kanda Myanmar gi military junta na darkar taba military gi weapon sing asi leiba matamdadi US ki currency dollar asi sizinadaba yaroi. Maram asina leibak asida corruption gi sang asi kham thengna wangkhalakpa haibasi masana adum tarabani. Masigi sumathakta leibak asida nongmagi humanitarian crisis chu sang adugi matik wangkhalakli. Masigi saithengna leibak asigi mioi lakaya ama masagi mayum lamdam adu thadoktuna saphagadaba mafam sing yengduna relief camp singda saidanglaga awaba punsi marel amada hingli. Masigi crisis asina maram oiraga leibak asigi karisu khangjadriba angang kaya ama lairik tamdabagi sang asi asuki matik hengalakli. Mioi lising kaya ama political prisoner oina phajinkibasu laikhre. Nakalamuramdasu military coup amadi sathariba civil war asina maram oiraga Myanmar gi GDP asi US dollar billion 25 tagina 26 phawba asi mangkhrabani. Ingkumja 2021 dagi haujik phawba sida Myanmar gi economy asi sada kuntra hanthare. Masi makhatana adum chathaba taragadi sada kuntra dagi makhatana adum haitharakani. Masina maram oiraga Myanmar da mi amatana invest tawningbagi wakhal asi phawdre. Hana tawrambasing adusu Myanmar leibak asi thadoktuna chatkrabani. Leibak asigi saukhat thorangda paisa sing
ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯤ ꯍꯥꯠꯅꯕ ꯑꯃꯗꯤ ꯐꯨꯅꯕꯗ ꯊꯥꯗꯔꯒ ꯂꯩꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯕꯒꯤ ꯃꯃꯤ ꯑꯁꯤꯁꯨ ꯇꯥꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒ ꯌꯨꯝꯊꯪꯅꯔꯤꯕ ꯍꯤꯔꯝ ꯑꯌꯥꯝꯕꯗ ꯃꯅꯤꯄꯨꯔ ꯑꯁꯤꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯂꯩꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯃꯔꯥꯏꯕꯛꯁꯨ ꯃꯇꯝ ꯈꯔꯗꯤ ꯅꯦꯅꯥ ꯇꯥꯗꯕ ꯑꯃꯗ ꯂꯩꯕꯒꯤ ꯑꯀꯤꯕꯁꯤ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯍꯣꯠꯅꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯄꯥꯡꯒꯜ ꯁꯛꯇꯤꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯊꯥꯖꯗꯦ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯤꯟꯁ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯇꯨꯡ ꯀꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯅ ꯍꯣꯠꯅꯃꯤꯟꯅꯕ ꯑꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯒꯅꯤ꯫